anouba academic session haubaga loinana state asida leiriba leingak mahai tamfam sangsing mahai tamba honri session haudana mahai tamfam haukrabasu maheiroisingi darkar oiba textbook sing hauzik phawba phangdabana maheiroisingda jauna awaba kaya mayoknare masina maheiroisingi mama paoiba singdasu ajoba awaba amasu ori maheiroisingi darkar oiba lairik sing phangdaba asigi matangda anouba leingak asina yamna kupna khanakhare hairi iramasigi matangda chief minister kem jana chair lauduna ngarang mahaki official bangloda mifam ama pangthokna kupna khanakhare hairi ELITETV phangba pawmada chief minister na chair lauduna phamkiba mifam aduda education ke commissioner amari education s ke director NG bogen susar yaki hairi mifam aduna hauzik anouba academic session haukrabasu lairik phangba ngamdriba asi kari awatpa leibage haibadu khanabaga loinana chief minister na athubada textbook phanghanaba akan wafam mari leba singda thamki Ningsing Wayabadi Mahairoi Loop Desamna Bosemna textbook number Nariba GSC quality later but GSing the Namle Havigi Matangda Mamangi PR leingak leading in Matangda Manipur Governor Azikuma Valada Taksin Kibale Kramani Amadi Boston office Mamang the protest Kibasu Lake Kramani.